National Highway number 37 da CHATLIBA PETROLEUM POTHOOK PUBA GARI SINGDAGI PUBA THANGBA NGAMLOIDABA SHENPHAM KYA LOGE WANGMADA LOURIBA ASIBU YANINGDABA PHONGDOKTUNA MANIPUR PETROLEUM TRANSPORTER SINGNA HOUKHIBA SAGOLSHEN NUMIT SIZWAK STRIKE TOURAKHRABA MATUNGDA RETAIL OUTLET SINGNA AUGUST अमा PHAOBADA OIL DEPOT DAGI LOUSHILHOUBA THAO YONBA LOISHILLAKPANA MARAM OIRAGA AYAMBA OIL PUMP SING Thong Lonba Hounare Presta Retail Outlet ki machin chatpa miyoy amana hai Manipur Petroleum Product Transporter Fraternity na taliba demand asida retail outlet sing na su support tawi aduga haktheng na khongjang asida yausin badi laite mahak na hai Manipur Petroleum Products Transporter Fraternity na sangsin liba khongjang asi mapandagi thau pusilakpa lepa amasung oil depot dagi retail outlet sing da petroleum pothok sing transport tawba lepa asini masina maram oiraga state asige ayamba retail outlet sing thau gi stock leraktabadagi thong lonbani state asige retail outlet sing da tha asige amadagi hauraga miyamda phanghaliba petroleum products sing asidi haukiba July 13 faubada LOUSHILHOUBA stock sing adoni masina maram oiraga IOCL gi makhada leiba retail outlet sing stock loisin khibadagi ngasidagi thong lonba haukhibani adumoinamak hauzik IOCL nataba atay oil company kharagi makhada hangliba retail outlet kharadi stock leiribana maram oiraga adumak hangba yauri haikhi Tom TV gi team amana koina satuna yengbada hauzik hangliba retail outlet singda gari kya queue sangna leptuna thau hanaba hotnabagi saktam sing thengnarakhi